Editors Guild Manipur EGM Manipurna Sinjariba Koigi candidates sing habatare outer amadi inner animakta lep kadoriba candidates sing sibu hen khangjanabagi tanjalo badum laba discussion gi thoromgi maming si mayam su thodon hankraba know your MP candidates haibasani know your MP candidates ki ngasi na ahan ba edition oiduni edition ani legani maram dekho gi Manipur gi oina Lok Sabha gi seat ani lebani na outer Manipur parliamentary constituency gi Mikhal si ahan ba tangkakta phase 1 da April 11 da pangthok tawreng asi dagi 7 days ki matung da after 7 days we'll have the first phase election in the outer parliamentary constituency adugi matung da 18 April da akhoi gi inner Manipur parliamentary constituency gi second phase da Mikhal pangthogani maramatuna phase animakta contest ogodori ba candidates sing asi gi maram da hena voters sing na khanghau na bagi tanjalo ba adum laba easy amna sinba thauramni know your MP candidates aduga hariba ngasigi thauramasi sinbagi maram si easy amna Editors Guild Manipur na karigi damta masi initiate tobno hariba thauramasi sinbaga loina na kari atopa activities mayam ngasigi event asigi marilin na yawri bagi habigi matang da wafum kardang introductory speech khara thambinam gi damakta hanagi EGM gi president oibiramba aduga senior journalist am oibiri boja ahong sangmu mubibu ai kaukachari okay ahong oja mubina wafum singse thambidring ai sida khoi ngasi gi maroi ba khoi gi tara trelak subal lok sabha mikhala sigi outer Manipur parliamentary constituency degi candidates nipan ni puna contest tok duise mayan loi khangna rabani candidate nipan mag EGM na invite tok jakhre loina mag lakani habagi thajaba ama thamjabaga loina hoji phaugi oina di candidate ahom yobrekle haiba candidate sing asi ai kaukachage khoi stage ta ngasi gi discussion asi hokdokpa yanab ge damakta to start with ngasi khwaidi hana lakpi khiba khoi oja NEITP North East India Development Party NEITP gi candidate Asang Kasarbu kaukachari mayam khubak ahoba ma khobira ka oja Asang Kasarbu welcome to you mathang asi JDU gi Janata Dal United JDU gi outer Manipur parliamentary constituency ki candidate oibire boja hangkhan pau thaitulni oja hangkhan pau busu taramnok chari last but not the least hoji pau ki oinadi lengbirei ba ohum subak candidate si INC ki Indian National Congress ki outer candidate James Kasung ni oja Kasung busu stage lengker berung magi damakta thakachari adu mayamna generously haitare khoba khobi nabagi damakta su ningsingjari kenoda khoba khobada akoi mayam dagi sel amata tingada ba leitabana mayam adum khoba khobi bo kesu kaide okay aduna khoi Lok Sabha Mikhal sigi maro ina first phase ki outer Manipur parliamentary constituency ki lagle April 13 da pangthok kodriba ahan ba phase ki Mikhal sida candidate nipani manung da hum yore manga yam athuba matam da yorokni haibagi thajab amaga loina ngasi ki thoromasi know your MP candidates ngasi kanano makhoi kari tawbu pami bagi kari ge damak ta candidate oina tholok libno miam ge damak ta kari taw godab ge habasi ngasi ki discussion asi the address tongna jab hona jage but at the same time ngasi ki discussion ngasi ki event asi da event asi haibatare aha makta da masi Impact TV amadi IS TV da live broadcasting tawjari mayam yumda yengbiba mayam su lebiram gani maram dona yumda yengbiriba aduga mafam asi da live event asibu yengbiriba live audience ta maru oina khoi intellectuals dagi mayam lengsin directly senior citizens ki yam maru khoi an mayam su lengsin directly aduga lawyers mayam ama CSO gi mioi mayam ama films and entertainment gi mioi mayam aduga journalists aina mention to boda wahlo botar su mayam haibatare tongan wa fields thabak tobiriba mayam su ngasi gi thoromasi da lengsin bidro lebire aduga horen tanjam su lakani khoi live audience tagi question lobagi tanja su lakani matu da su mayam na fazaba question je hangbirkan habagi thajab umlo ngasi gi thoromasi kari ge damakta Editors Guild Manipur EGM na silibno know your MP candidates ki sinbagi maram si karino aduga siga loina kari activities mayama parallelly pangtho we have si matang do afung khar thamin ko namta waja ahong sangbo movie ex Editors Guild Manipur ki president ko kachari. Good afternoon, everybody. I see schedule dagi around 30 minutes kada yana I sondana hore madugi damukta mayam pun onanga pigani masi tasengwadi koi candidate singsigi yamna hectic development aigadra campaign gi amkan matamda ekhoi matam khara kai thokpiu haibada khudong chadaba mayok na mayam yawbudagi matam chana yawbirpa ngamdabagi oibani haina I thamjage koi thoramji khorang ngai bi wedongta thagachaba phangdokseri aduga aikhoina karigi damakta ngasi gi thorom si pangthok libano haidugi yam tenba ai wafum khatang thamjage
तसेंबदी इलेक्शन है इंडिया की ओनदी कोई फेस्टिवल ऑफ डेमोक्रेसी है सॉरी डेमोक्रेसी की याम चाव कुमई नि है अदुबो इलेक्शन है करीनो कैंडिडेट से कनानो खंगदो मखै अखोइना मिखलदा अदुम सरुक यादुना लाए अना अखोइगी कैंडिडेट सिंसे अखोइना खंजनबा हकसी अखोइदा पीबदो अखोइना खंगौदना भोट थादगिबदुना अखोइ काग्र मतुंगदा अखोइना पामदबा पोट मयामा पाउसेदा ते मीडिया हाउस दा यानिंगदबा खोतबा मया फोंदोंना रेसी अखोइना कैंडिडेट तो खंगौदना अखोइना मीना हाइबा थाजदना नत्रगा आईगी तोंगान तोंगान वखलोंदगी थादगिबा भोटुदगी ओइरकपनि हाबिसि खंजरगा अखोइना अखोइगी कैंडिडेट से इन्फॉर्म चॉइस हाइबताई कनानो करीगिनो दो भोट लेपिनो हाइबनि चिंबा अखोइ खंजहौनबनि अखोइना पांथोकजबनि अदुगा अखोइगी ngasiगी थौरमसिदा अखोइना यामना कनबा नियम नचद्रगसु अखोइना खजिक्तंग अखोइना ऑडियंस सिंगदा खितंग आई थमजगे मरमदि काइगमदा कैंडिडेट सिंगसिदा अखोइना होरेन ऑडियंस ना क्वेश्चन हंगबिबा मतमदा याम पर्सनल ओइबा क्वेश्चन हंगबिदबा इसम चंबा इसा इसाना एफिलिएशन लेरिबा पार्टी दोगी प्रिंसिपल पॉलिसी अरे मैनिफेस्टो ने चिंबा तोंगान तोंगान बस देदा मरी देना हंगबिबा अरो गवर्नमेंट पाइबा पार्टी और गवर्नमेंट पॉलिसी दा कइदा खरा हंगबिबा अदोगा पर्सनल ओइबगी लाइफ ता करिदा सोकदबा पोट अमता हंगबिदबा अदमगा आई थमजगे अदुगा अतोपा मना कनागुम कैंडिडेट अमखत अतमना मयाम चंद्र क्वेश्चन हंगदुमसु तौबिदनबा आई निंजंजरी अदु हयंग होरेन अखोइगी मॉडरेटर ना मदुगिसु गाइडलाइन खरा अदुम लाकनी अना अदुम थमजगे अदुगा अतोपा यान मरुओय ऑफम मना अखोइना ngasi पांथोकचरिबा प्रोग्राम सिगा मरी लेना मीडिया कवर तौबिरिबा इसिले नाउसिंगना मागी मागी मीडिया हाउस ता पाउ फोंबिरक मतमदा मदुगी पाउदुदगी अखोइना लौखचरगा यामना चंबा अखोइ ममंदी पंयाम यामदबा अखोइना अवार्ड पिजगनी अदुगा मदुगी अवार्ड टू अखोइना करमाइना पिगदगी हैदो पाक याम चावना फोंबा अदगी मतम यामना लौबुदु नतबा अखोइ याम संबा क्राइटेरिया आई अहुं खतंग थमजगे अखोइना ngasi पांथोइबा थौरमसी करिनो व्हाट इज द न्यूज हैदो व्हाट इज द न्यूज हैबदुमा अदगी व्हाट इज द स्टोरी what is the impact what is the focus haibasida main thimoiraga pau bibirakpa hawbudagi loyu bawuda function si yauraga hekta iraga loinamak ngang himyam do hapchalaga madu achumba afaba pauni hana khona khanga do bosu leite tawriba thabosiga mari lena na wahi pare manga tara khatang ibada marik chumna miyam do bhap ta hanaba hodaba ngabado madu mai ko yingjagani aduga atopada amana sinariba wahi khoi media person sin ayam khangbirangani कोई मिनिमम वर्ड सिनरगा मैक्सिमम एक्सप्रेशन गना लेबनी अदु मयाम दो सिजना बिरगा अखोने इबिरकु मतमदा याम तेन इबिरगसु अदगी कोई कनोदा खाइतरा इलेक्ट्रॉनिक मीडिया दा याम तेन पाव हापिरगसु हापिबा मतम खरदुदा आइने येंगहौबदा नत्रगा पाहुबदा लोइनमक इंटायर एपिसोड इंटायर सिनजे खंगबा ngamnanaba फोंगतोकपा ngambadu अखोई याम पिकपा अवार्ड मचाबा पिजगनी अवार्ड टू मथंगी तांग निपान अखोई अनीसुब सेशन हाइगद्रा अनीसुब एडिशन होटल ग्रांडे दा पांथोकजगनी मदुना इनर मणिपुर पार्लियामेंट्री कॉन्स्टिट्यूशन की मिड कैंडिडेट हाइबगी थोरमदुदा कोई सोदना पिथोकना होनजगे आना मीडिया पर्सन सिंगसिना पाउ इबीबा पाउ फोंबिबा मतमदा कोई खितंग मरिक चुमना फोंबिबा खरदु मियामना भाब तानाबा होनबियो आरो लोइसिनजरकपदा अखोई कैंडिडेट सिंगसी अखोई पर्सनल उनबा नचद्रगसु टेलीफोन करीदा अदुगा मागी नियर एंड डियरेस्ट वन अखोई पाउ फाउनजरगा सोइदना लाक्बिगनी हाइदना अखोई थंबिरकबदगी अखोइना मतमसे लेप्सेबनी अदुबो लाइबक थीबदगी हाइबताई कैंडिडेट खरदी तोंगान तोंगान बा मागी शेड्यूल सिंगदगी हाइदोप ngamdadana matam chana yorok ngamdaba amani yore aduga ama anibadi yorokani haibagi thajaba watpasu yore adu madu ngakpigani adu mathangi ani subi edition da ikoi candidate sing loina soidana ba yohana hona jage ano program si makhatana nuaina chathaba yananaba rajda sinajare rajna masigi moderate tobiraga function si loibawda akoi ningthina mayamgi nuaina ba hotna biu haina sinajare. Thank you, Ojamobi. Handaki Mikhalasi 2019 da pangthoi Mikhalasi tara tarelak suba Lok Sabha gi Mikhalni tara tarulak pangthok khibasida hauji phawbada outer Manipur gi oina Congress na tara 10 times outer gi sit sekar sakhi anira ozari sangkasing matamda Socialist Party dagi ahan ba amadi ahumlak suba Lok Sabha gi Mikhal da ka khibalere independent mirapta amaka khre CPI gi amura ka khre adu matung NCP gi su amura ka khibalere smai tokdana Hoji Paugi only Congress na ayamba tara rakabagi record si leiri aduga
independent su anirak kakhib lere tongan tongan ba koigi chahi sing da batare maramaduna Congress ki tara Socialist Party ki ani independent mere ki ani CPI ki amura kakhib lere aduga NCP ki amuk kakhib lere adubo handa ki tara tarel suba mikhala sidadi kanana karak dribno koi hujik leri si party taret independent amani Indian National Congress, BJP, NPF, NEIDP, NCP, JDU, NPF, last but not the NPP, last but not the least, independent candidate puna Nipani, Nipan sida hum hujik lengsin relibire, Mayam da, Maruina hujik, Mapam sida lengsin relibiriba, Miam, Amadi, Yumda, ISTV, Amadi, Impact TV ki Kuthang da, live telecast zeng biriba, Miam na, outer Manipur ki candidates sing Nipan siki, Maram da khare hena, Kanjan of Tanga, Logjake, know your MP candidates, Hodok Serge, aduba hodok sigi discussion asi hodok pada yam chawbat thodang lobi gedoriba koigi panel si not only candidate nipan khatana tana koigi pau gi lamdagi koigi senior koigi editor ahum khak sunga sigi discussion asi yawbi gani ay aham ba mata mathang mathang ko chagi ahan bada editors guild manipur gi president oibiriba aduga sangai express manipur edition gi su editor oibiriba oja khogendro khongambu khomrambu kokasari and also all Manipur Working Journalists Union ki President Oibiriba and ISTB ki su Editor-in-Chief Oibiriba Oja Brojendra Ngomobusu Taramnak Kakachari. Last but not the least, Manipur Hills Journalists Union ki President Oibiriba Aduga Dacham Editor ki Dacham newspaper ki editor su Oibiriba Koi Oja Ramkung Pamibusu Kakachari. Aduga koi ki candidates singa sigi maramda कोई डिस्कशन दा नत्रगा न्यूज़पेपर के कुथांग दा तोंगान तोंगान बा न्यूज़ रिपोर्ट्स इन पारगा खंग बखता नतना हे न खंगे हाय बतारगा दी कोई मणिपुर की CEO की वेबसाइट लेजर है ceomanipur.nic.in www.ceomanipur.nic.in द चंगा कैंडिडेट खुद ही मकी आउटर की ओरगसु इनर की ओरगसु एफिडेविट साइडना कोई नॉमिनेशन मेरे चे पिछन ब मतम दा नॉमिनेशन फाइल तो मतम दा कैंडिडेट मसा मंगना पिछन की बच्चे मयाम से डॉक्यूमेंट मयाम से लोय न यावरे हाई रिबत डॉक्यूमेंट से voter singnasu fazana study tawbiraga aigi apaba candidate se kanan oigada ge habisu study tawba yargani www.ceomanipur.nic.in the affidavit maming bibi yare to start with ngasi ki thoram se hodonu ge damakta khoi ki candidate sing dagi lakchara ge ahan basi congress ki candidate ge dum hauraga mathang si oja asanka sarda duga aroi badai oja angkar pawda lakchage congress ki INC ki Indian National Congress ki outer manipur ki candidate oibiri oja James Kasung da lakchani se oja isam chambada khogi oja gi maramda mayam da hena khanu gudum oja si kanano karino khidang thambiro aduga oja na kari gedamakta outer manipur parliamentary constituency ki mikhal sida handa ki mikhal sida contest toge haibagi wakhal se lakhi bano aro ebada kari mo oja na mikhal se mai palak batargadi kari serb torunge haibagi wakhal khanbi bagi haibasini mayambo ikai khunjaba uchari sida ngasi girls sigi ekoi sikumba yamna Pajagraba, know your MP candidate, Purapasi program, Yamna Apava, Yamna, Quadigi, Hena, Equi, supporter Mayamda, Masi awareness, Pivagi, Masi class Ama, Masikumba program, Pipi Tamada, Si Gilki, Sigisu, Yamna Takazari. I have say, I mean say, James Kobani, Jen Kasung, a Tonkul Hundunda, I Poksavani. Hojikti okruda lera me do hojikti consult the CN objecre ado I present I address the si airport road sangai promo like I delize kari matang da ina MP se lepke haibagi ai asasi kari lebano hai matam da aina 2018 sida aina muga ai amuga Manipuda mu halaga ai gi Manipuda lezarba matam da development se amatang lejadaba aduga MP amagi schedule da yozariba magi scheme kumba development kumba su lekhidaba si punama si uraba matamda ai haksina peng da khra lebagi ai hakna kargumba miyang da chapa to patarabdi pantho hokdoba ai khoigi standing kumba development kumba leriba mayam se masi khara phantok jage haibagi asam lojaraga ai masi se candidate wajana masi thokjarabani aduga aina toning bamdi aikwe Manipur se ikraba lamni adubo octor habisi sigi su ama yengmada aikwe khwaidik India manung di yamna sang the gap lekraba octor amagi constitution ni maramdi Tamenglong district gi a Tenopal district se kyamuk sangbra adudi amuk
Tenopal district ki songi akhoi mogi block da chapa matamda kyamuk lamna lebra masigi area si was area si example da chahi ahum hena akhoi camping work khumba chalbusu loiba ngamo hena akhoi phagi tongna bani maramdi khwaidi gi yamna gap lekraba yam sang lekraba thickly populated taba thinly populated oiba aduga was area oiba si akhoi Manipur gi da masina ahanbani na logje akhoi all India gi distant to distant magi area of MP gi yemu matamda map gi with kilometer yemu matamda radiation si khwaidi wangbani adunina masi se MP amana how to develop in was area have se khanbatisu yamna deeply study toba machange adunina akhoi gi kaja kraba masina deeply study to the matamda was gap to like horrible development to care to bangamdana some few area some few location da ma development or such a key sikuma mayam si amuk ubada I haksi adukuma todana relentlessly matong kudimak se si area da thoba yobiraga development kharapubira bdi kharadang di phagani haidana khanjaba malajabagi masi wakhan si phirak si logja khibani aduga public sinosu sigi outer MP gi matamda aikhoina chalanga MP mo gi campaign sapum tanda MP mo gi kana basu khang hodaba MP do leke haibro MP do karikana ge aikhoidi wo thadam tanda thadaraga toy haibasu kumasu toina thokiba maramdi aikhoigi segment nipan se aikhoigi plan area do leki matamamada aikhoigi ching sigi water sudawgi tamada segment nipan se khara kollaga hapchilaga masing sunaba haina tokjakibani adubu ngasigi 2019 ge si yangrapa matangdi tribal singchu 7 lakh henkre adu bhoboda ngasi bhoboche delimitation khaidok piraga inner da chance piraga tobusu le hodaba inner gi desu qualified yamna qualified with kari hagini distinct leaders in yamle adu bhoda matang pipina na thangphiba simayam se ai hadna karikuma soidana mai palabdi aikhoi soidana masigi khaidok piraga inner se delimitation khairaga whether we can have two MP in the plain area sukumusu thamba yabagi west amata oijage haina aigi segment ni pandasu aina mayam da aigi apamba si mochi phungtok charaga aikhoi MOU sign agreement to tokre karikuma noina aingona si pipiraga aina kabatar bidi aigi desires di public west noigi segment ni pan le horiba sigi ai west oijage haina aina moida wasakibani madugi su ai fulfill tawna hunda jage aduga segment ni panda development amo popo birakdana le hokibasu su yamna nungai khidaba thaba ma oikibani aduna aigi pero matanadi asikuma mayam fill up the hodo mayam si fill up to jage haibigi miroi lojaraga ai thojakibani thank you